I'm Krumzeri, Dom the Grip CP Kistel. Thank you, Dubo, Hatang, Narang Aina, Naragi Makas, Hamtagani, and Hajakibudo. Adugi promise to Jakibudugi, I stand to Tana, I see Lapsi, may have looked on Tam Jarapadi. Narang si Nupa Mukal Marie Kudol Tam Jakre, do Lemhori Bandupi Makal Marie Simu Kudol Tambiro Adona. Haibira Kibising do is Sweden of Gikudol Tam Jarakian, Hijak Kibising do. Ngasi hojik thiang su thena pung tara dit hele tara makhai ta dore adoi taraga so aigi lanthokum thopa lathok cheramge dena duga horen hojik tumna kibi yaw taraga so hayi kona duma yengna bi besu yare sisu hana block semja grabunga akne hetare ko adobo block sem kiba taraga so hojik no na amuk khone live ta thengna se aduna live to una se habagi live tom khamina se abigi tanja do koi lomina kiba lomina se na hagi bising do adugi dama hana blog sem graba topic sing se mathang aduma ai live da koi books en pajari be lyrics sing jo sum aina mamang da hai kibada sui kibala kibi yoram batar ga so yam chamam na ba bab ta hoda ba yobi batar ga so hena bab ta minna na bigi tanja do lomina se habigi wakalon da ko kugi sumaina Tamjabane do yam nuai hujik set thing labo kansida live thajaba hek thajaba ga mayam changbirak pai gi live sida changbirak tuna support to biba kwai kuri mo pungam khale dena thagasari habo wafam jana thamjage aduga ngasigi nupi makhal mari gi takak si thamjadringi mangwena na ai wafam amtang han ngasigi live ki tanja se lawjaraga yam kana bo wafam amtang mayam no han khudol tamjage hatare taseng nei blog sem sum nangdre thabuk si taseng na nangba ka sum semjar ki ko mathang sum semjaga do blog yam leijeri Nungari bro, Rahul. Okay, Rahul Nungajari. Okay. Do aina thamjaning bu wafam jesine khogi topic lagtringi mamang da hetare sigi keno se ai advertise to bana se diko kana base mayam da dum khanga jege tare sigi keno se Sibukthron hetare ko Sibukthron se Sibukthron juice neba masiko Magi mangon yor se rest in omega 3, 6, 7 and 9 Mari omega makan mari yor hetare ko adu ko food supplement ne improve digestion hetare magi khoi nu hai bidi achi ko na mi yamada yu yam thakko mi yamada yu thakno hairo tar ga di phana kham da no so phana thakno hairo tar ga su yaro hetare masidi hongna sane adubo makhoi yu thakpa tar ga so kadone hamadamda yu si thakdringi mangoina na khai wali kana masida sigi Sibukthron juice se kona magi makhum si 20 ml se athan ba glass amada hapira ga okhaira thakpi ho bai tare madu obi taraga di ekoi yu thaga am sok po khot lebi sing do adudagi chang yam hanthabagi khudong chawa yam phangba plus adi mathakta ani khoina sa nukti gi sak sa dingi mamang do obi taraga so sak sa dingi pungkhai mu watlingi matam da oi ga do hai tare pungkhai watlingi matam da haiba sigi Sibukthron juice se kugi sing glass amada 20 ml se hapaga nei khairaga pokhairaga thakpiraga pungkhai magi matung sak sabi ba sisu yam phai du ju thakting mamang da so pungkhai watling mamang da thakpi se yam phai sina kugi hakchang da yu na maram oraga so an bagi chang si yam hanthai haibagi kano se sapcha result si koi phangjere hetare madun maram oraga haiba sigi Sibukthron juice se kana gum yam mamon sam honge only 999 ni pirisi ko samapan ga maudrama pan haitare adubo masi aingon su lei adu ohong mamon su mayam da phangbigeni haitare sigum kana basi mayam da phangan ge habagi dam aingon su thamjare habasi ma ngasigi live ki khudong sa basi lawjaraga ai thamjarage adudi ai ngasigi thamjari ba topic asi mayam da lakjarage nupi makal mari karam nupi singbu karam makal mari singda chalibage hadu khangmina se tare kari mathen chage ai rom chare good evening sir okay good evening okay adudi ngarang ikoina nupa makhal mari da mayam na pet khangbi gre kari no habada ga di ahan bada nipa theba nupi sorry
nupa theba, nupa saji, nupa san, nupa sagol haiduna makhan mari thengnakre. On the another hand, somda nupi makhanda namukedoba ahan makhanda lerise nupi thambal hai. Nupi thambal se laimagi kangup singi manung challe haidun su khangne hatare. Aduga amadana ani subadana nupi una haitare. Makoisina mama singi kangup da challe hai. Aduga ahum subadana nupi moibung sina muk kui saroi usek saroi hena lebido moigi kangup haina khangne. Aduga mari suba aroi besidna nupi samu hai. Makoigi atopa maming sina nupi kwak ki kangup haina khangne hatare. Adu hariba kangup singse karamba kangup singsida yoriba miyoi singchibo makoida kari magun chenbagi amadi makoigi body structure karam tawbagi haibani singdo ai like sida ijerbe singse adum parga taminarase haitare mem yai ko adudi hoje ina ahan haije kibtu keno nupi thambal haibadi atopa maming amadana karamba kangup haib taragadi leimi singi kangup haitare makoi singse karam nupi singno haibado hana thamjarake yai ko okay sumaina hai dariki matung ina hariba nupi thambal da leriba kangbu si nupi singde ayambana yengbada nungsiba yam poe hai aduga mamai su koida nagani hai loinana pisum amasung mamit yamna nungsigani kusu kumen tangangi pambom kuning narum tungi saban mamangi saban ningdu taba yengbada pukning huningai ni makoigi masam amasung tu yamna kupkani nungsiba manam seli marek mahau thangani hai aduga yamnasu wangdaba yamnasu nemdaba marek ka mangalga manaba saban oina tawganeba makoigi maramchat saktam mina singthanai asigumba nupi sing asidi nupi angang naha pakhang mipum khudingna makoigi saktambu ukrabadi makoigi maming ningsingi makoigi saban singda afaba makhalgi leisi leikon leitingi hatare karigumba matamda makoigi mangak samda mai ahum taruna leitingu su yawi haidi mangak samda mai sangna singmu yaw hatare yam mayak seng ko aduga maroina kupakta sakra leitingba makhal kyagi afaba leisi leikolna leitingbi oigali mamit saji mita oina tawgani kusu ngogali makhwang sengtak tawgali hatare aduga maithong maka lami wahi konfam nungsigani aduga taibang pumba sumhaningai oiba miyengna leitengba oina tawganeba manaton makun yamna pikkani murga leglek laurba samlangna leitengi makoigi segrak amasung khagi tu yamna haude kupkani khagi thong yamna lubu oide khudul taruktamuk lugani aduga mapal animak wangba manai ningthijai makoigi saban phajai momon maithongna leitengi makoigi lamchat aranba yaude migi phanaba tawba atopabo yeikhai thingaiba leitana lamjingi pukchel chawi asiguma nupi singi athoiba matik mayai seli lamchat nai ahalaman ojaguru sagai natai mari mata machin manau sing amasung mapuroi babu thaksi khasi khaina chali aduga mapuroi babu yamna puja tawjaba oina tawgani haba situ sunatana amok pukchel phajaba ngakpi haiba su oigani hai mathona leigani masa lumde punsida isor ningduna angambadan tawduna leipaki amasung lengni paliba singi yai fanabidama khanba miyoi oina tawgani sengbat sagatbada pukning yam sangani aduga isorda thajaba thamgani ko loina makoidi asamba phijet leitengna set chaba pamjaba sana lupa oirabasu kharatama siningi angauba phi pami matam leiba khibikta asum wa ngangi leibaki satnaron amasung tabang panbubo sembiba mapubo layum nungda thagonai makoi afaba pautaki wari singuna taraga nungai haraujai
ꯑꯆꯨꯝꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯑꯗꯨꯒ ꯉꯧꯈꯤ ꯉꯧꯌꯥꯕ ꯃꯤꯒꯤ ꯅꯨꯡꯉꯥꯏꯇꯅꯕ ꯇꯧꯗꯕ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯏꯁꯩ ꯔꯥꯒ ꯄꯨꯛꯅꯤꯡ ꯊꯝꯖꯕ ꯑꯐꯕ ꯇꯥꯏꯕꯪꯒꯤ ꯆꯠꯅꯕ ꯊꯕꯛ ꯊꯧꯔꯝ ꯇꯧꯕ ꯎꯔꯒ ꯍꯔꯥꯎꯖꯩ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯤ ꯃꯈꯣꯏꯗ ꯑꯇꯣꯟꯕ ꯑꯄꯤꯛꯄ ꯑꯆꯧꯕ ꯈꯥꯏꯗꯦ ꯃꯣꯡ ꯍꯥꯗꯦ ꯑꯗꯨꯒ ꯃꯔꯧꯁꯤꯡ ꯐꯩ ꯂꯧꯁꯤꯡ ꯁꯤꯡꯉꯤ ꯂꯤꯛꯀꯣꯜ ꯐꯤꯖꯦꯠ ꯂꯩꯇꯦꯡꯅ ꯃꯈꯣꯏꯕꯨ ꯊꯛꯀꯠꯍꯟꯕ ꯉꯝꯗꯦ ꯇꯥꯏꯕꯪ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯄꯗ ꯄꯣꯊꯥꯗꯅ ꯃꯤꯅꯥꯏꯒꯨꯝꯅ ꯅꯣꯝꯃꯤ ꯋꯥ ꯇꯥꯅꯕ ꯃꯇꯝꯗ ꯆꯪꯈꯣꯜꯂꯕ ꯃꯔꯧꯁꯤꯡ ꯄꯨꯊꯣꯛꯏ ꯅꯤꯡꯊꯤꯖꯩ ꯃꯔꯨ ꯂꯨꯔꯨꯛꯅꯩ ꯑꯋꯥꯕ ꯈꯥꯡꯕꯗ ꯂꯩꯕꯥꯛ ꯂꯩꯃꯒꯤ ꯉꯝꯊꯪꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯒ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯎꯠꯄꯗ ꯇꯥꯏꯕꯪ ꯏꯃꯥꯒꯤ ꯃꯁꯛꯅꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯕꯨ ꯄꯦꯟꯅ ꯁꯦꯕꯥ ꯇꯧꯕ ꯄꯥꯝꯖꯕ ꯃꯤꯑꯣꯏꯅꯤ ꯍꯛꯇꯤꯟꯅꯕ ꯃꯇꯝꯗ ꯊꯨꯅ ꯄꯦꯟꯕ ꯅꯥꯏ ꯃꯈꯣꯏꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛ ꯌꯥꯝꯅ ꯊꯨꯒꯅꯤ ꯃꯆꯨ ꯇꯥꯒꯅꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯅ ꯇꯧꯒꯅꯤ ꯄꯣꯃꯤꯠ ꯌꯥꯝꯅ ꯎꯒꯅꯤ ꯑꯗꯨꯒ ꯃꯐꯝ ꯃꯇꯝ ꯈꯪꯒꯅꯤ ꯃꯤꯅꯝꯕ ꯉꯥꯡꯗꯦ ꯇꯧꯒꯗꯕ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ ꯃꯊꯧꯅꯥ ꯂꯩꯅ ꯍꯣꯠꯅꯗꯨꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯩ ꯋꯥꯆꯣꯞ ꯋꯥꯔꯦꯝꯗ ꯃꯤꯕꯨ ꯃꯥꯡꯅꯕ ꯁꯤꯟꯕ ꯀꯌꯥ ꯌꯥꯎꯒꯟꯗꯦ ꯏꯁꯣꯔ ꯅꯤꯡꯕ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯆꯥꯎꯈꯠꯄ ꯊꯧꯔꯥꯡ ꯑꯐꯕ ꯅꯨꯡꯉꯥꯏꯕꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯄꯨꯛꯅꯤꯡ ꯌꯥꯝ ꯆꯪꯒꯅꯤ ꯅꯨꯡꯁꯤꯕ ꯃꯅꯝꯁꯨ ꯆꯦꯟꯒꯅꯤ ꯍꯥꯏꯔꯤꯕꯁꯦ ꯃꯄꯨꯡ ꯑꯣꯏꯅ ꯑꯍꯥꯟꯕ ꯀꯥꯡꯂꯨꯞꯇ ꯂꯩꯔꯤꯕ ꯅꯨꯄꯤ ꯊꯝꯕꯥꯜ ꯍꯥꯏꯕꯗꯤ ꯂꯩꯃꯁꯤꯡꯒꯤ ꯀꯥꯡꯂꯨꯞ ꯍꯥꯏꯕꯁꯤꯗ ꯃꯅꯨꯡ ꯆꯟꯕ ꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯡꯁꯦ ꯂꯩꯃꯒꯤ ꯀꯥꯡꯂꯨꯞꯁꯤꯡꯁꯤꯗ ꯆꯟꯒꯅꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯌꯥꯕꯤꯅꯤꯡꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯅꯤꯁꯨꯕ ꯀꯥꯡꯂꯨꯞꯇꯨꯅ ꯀꯔꯤꯅꯣ ꯅꯨꯄꯤ ꯎꯅꯥ ꯍꯥꯏꯕꯗꯤ ꯃꯃꯥꯒꯤ ꯀꯥꯡꯂꯨꯞꯁꯤꯡꯗ ꯂꯩꯕ ꯅꯨꯄꯤ ꯀꯥꯡꯂꯨꯞ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯁꯤꯡꯁꯦ ꯑꯃꯨꯛ ꯌꯦꯡꯁꯦ ꯃꯈꯣꯏꯁꯤꯡꯁꯦ ꯌꯦꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩ ꯀꯃꯦꯟ ꯑꯃꯅꯤ ꯍꯥꯟꯅ ꯄꯥꯖꯔꯝꯒꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯀꯃꯦꯟꯁꯦ ꯌꯥꯝ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅꯕꯒꯤ ꯋꯥꯔꯧꯅꯕ ꯂꯩꯕ ꯌꯥꯏ ꯀꯃꯦꯟꯁꯤ ꯄꯥꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯂꯥꯏꯚꯁꯤ ꯀꯃꯦꯟ ꯄꯥꯍꯧꯗꯕ ꯇꯥꯔꯒꯗꯤ ꯌꯥꯝ ꯋꯥꯔꯧꯅꯕꯁꯨ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯝꯇꯪ ꯌꯦꯡꯖꯒꯦ ꯃꯌꯥꯝ ओके पुखरबम सया पाखरे तो थोनी ताओ पाखरे सूर्य कुमार सिंह ओके कका सी पारे कका लाइक हईतब मीदी हिंगबद कानदे मी चुम्ब्रा ए मधु आई यानिंगदे लाइक हईतब क्या क्या लाइक अहैबगी मथक्ता लैब क्या अम लैदना अदु याम निंगहनब तौरिदि कैगिनो सिंखई कोंजेंगबम ngasidi live yawbo phangjere thank you so much comment si sikak urami hujikse makha taba comment si udre laktriba male anyway adu yengminarse ma'am makha taba comment si sum ibiro aduga ai ani suba nupi makhan simu ma'am na share tawjarage hatare ani suba nupi makhan se hoje aina haijakiba una makhan aidi nupi una mama gi kangupta chanba nupi sing हारिब नुपीसिंगसिगी मखोइगी सौओंग सदा मखोइगी कैरेक्टर अमदि मखोइगी हक्चांगी पार्ट की मोंग मतौ हाइतारेको सिमदंग तामिनसि हारिब अनिसुबा नुपी कांगुप लेरिसि कांगुप असिगी नुपीसिंगसे मौसादगी हौना मखोइगी सक्तम येंगबदा तोंगाना तागनी हाय अदुगा येंगबदा मसा तोंगाना उगनी यांगलेनगी सरुक साक्तक तौगनी हाबिदी मी मरेब खर वांगने हाबिनीको अदुगा यातोल लंगी मख्वांग सेंगी मनातोन तुमतक ताय मित्त फजै मसम कुपी करिगुमदा मखोइगी मसम चाउतकना खोरी खोरी तौगली अमसुंग फै मखोइगी खागी थोंग कारप तौई खुदोल निपाल फाव लुई अदुगा सग्राकी सम अमसुंग खागी सम यामना हौदे मतु कुपकनी अचुम चिंजाक चाब पागनी नापू मचूगी फिजेट लेतें लैनासिंग पागली करिगुम्बदा अखोइगी असंग फिजेट लेतें बबो थवाई यावना पामजब लेतें मतम पुमदा उचे ओया युमसा अगांगसिंग लूना तौई लुना लुना लाइनिंग पामी ईश्वर की ओइबा थोरमदा कीना लूना निंगी लाइनिंग परि सेना ईश्वर निंगी
ꯃꯈꯣꯏꯅ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯇꯧꯕ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕꯁꯤꯡꯒꯤ ꯊꯕꯛ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡꯒ ꯂꯣꯏꯅꯅꯤꯡꯉꯤ ꯂꯝꯆꯠ ꯀꯥꯝꯗꯦ ꯃꯄꯨꯔꯣꯏꯕ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯅꯤꯄꯥꯁꯤꯡꯕꯨ ꯌꯦꯡꯗꯦ ꯃꯄꯨꯔꯣꯏꯕ ꯌꯥꯝꯅ ꯅꯤꯡꯉꯤ ꯄꯨꯛꯆꯦꯜ ꯁꯦꯡꯉꯤ ꯅꯤꯄꯥ ꯅꯨꯄꯤ ꯍꯛꯇꯤꯟꯅꯕꯒꯤ ꯋꯥꯈꯜꯗ ꯄꯨꯛꯅꯤꯡ ꯀꯥ ꯍꯦꯟꯅ ꯂꯨꯞꯁꯤꯜꯂꯨꯗꯦ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯍꯥꯗꯕ ꯑꯃꯁꯨꯡ ꯃꯤꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡ ꯋꯥꯍꯩ ꯈꯣꯟꯐꯝ ꯐꯖꯕ ꯁꯥꯖꯠ ꯁꯑꯣꯡ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯊꯧꯖꯥꯜ ꯍꯩꯕꯒꯤ ꯋꯥꯉꯥꯡ ꯑꯃꯁꯨꯡ ꯉꯥꯛꯄꯤ ꯍꯩꯕꯒꯤ ꯄꯨꯛꯆꯦꯜ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯃꯤꯅꯝꯗꯕ ꯂꯧꯊꯣꯛ ꯂꯧꯀꯣꯏ ꯂꯩꯇꯕ ꯃꯤꯉꯣꯟꯗ ꯂꯪꯖꯕ ꯌꯥꯎꯗꯕ ꯃꯔꯝꯆꯠꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯌꯦꯡꯕꯗ ꯇꯣꯉꯥꯟꯅ ꯍꯦꯛꯇ ꯎꯕ ꯐꯪꯏ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯑꯐꯕ ꯊꯕꯛ ꯇꯧꯕꯒꯤꯗꯃꯛ ꯃꯤꯒꯤ ꯊꯃꯣꯏꯕꯨ ꯀꯥꯎꯕ ꯂꯩꯇꯅꯕ ꯁꯣꯟꯗꯨꯅ ꯂꯩ ꯃꯈꯣꯏꯅ ꯂꯥꯏ ꯒꯨꯔꯨ ꯑꯍꯜ ꯂꯃꯟ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯕꯨ ꯊꯛꯁꯤ ꯈꯥꯁꯤ ꯈꯥꯏꯅ ꯆꯠꯂꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯏ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯃꯆꯥ ꯃꯁꯨꯁꯤꯡꯕꯨ ꯂꯨꯅ ꯇꯧꯏ ꯊꯛꯁꯤ ꯈꯥꯁꯤ ꯈꯥꯏꯅ ꯁꯦꯕꯥ ꯇꯧꯕ ꯑꯣꯏꯅ ꯇꯧꯒꯅꯤ ꯆꯤꯀꯣꯜ ꯅꯥꯎꯒꯣꯜꯂꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯇꯧꯕꯗ ꯑꯃꯁꯨꯡ ꯂꯩꯄꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝ ꯊꯋꯥꯏꯗ ꯌꯥꯎꯒꯅꯤ ꯂꯥꯏꯅꯤꯡꯕ ꯄꯥꯝꯒꯅꯤ ꯏꯁꯣꯔꯒꯤ ꯊꯧꯔꯝ ꯑꯃꯁꯨꯡ ꯑꯍꯜ ꯂꯃꯟꯗ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯒ ꯄꯦꯟꯖꯩ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕꯗ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯃꯤꯑꯣꯏꯕꯒꯤ ꯆꯠꯅꯕꯤꯁꯤꯡꯒꯤ ꯃꯔꯝꯗ ꯈꯟꯕ ꯑꯃꯁꯨꯡ ꯁꯩꯊꯥꯗꯨꯅ ꯏꯕ ꯂꯦꯡꯂꯤꯕ ꯍꯥꯏꯗꯤ ꯏꯁꯩ ꯏꯕ ꯂꯦꯡꯕ ꯌꯥꯝꯅ ꯄꯥꯝꯒꯜꯂꯤ ꯑꯗꯨꯒ ꯁꯤꯇꯁꯨ ꯅꯠꯇꯅ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯒꯅꯤ ꯃꯁꯤꯕꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯗꯤ ꯄꯥꯝꯗꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯍꯤꯡꯂꯤꯕꯁꯤꯡꯒꯤꯗꯃꯛ ꯑꯣꯏꯕꯗ ꯊꯕꯛ ꯊꯧꯔꯝꯗ ꯃꯇꯤꯛ ꯃꯊꯧꯅꯥ ꯐꯨꯗꯣꯛꯄ ꯑꯐ ꯐꯠꯇꯕ ꯈꯟꯊꯗꯨꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯇ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯐꯝ ꯊꯣꯛꯅ ꯊꯤꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯄ ꯉꯝꯃꯤ ꯑꯗꯨꯒ ꯃꯊꯛ ꯊꯣꯡꯕꯕꯨ ꯏꯀꯥꯏ ꯈꯨꯝꯅꯩ ꯊꯕꯛ ꯊꯧꯔꯝꯗ ꯑꯋꯥꯡꯕ ꯋꯥꯈꯜ ꯊꯝꯗꯨꯅ ꯇꯧꯏ ꯃꯤꯅꯝꯕ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕ ꯄꯥꯝꯗꯦ ꯐꯠꯇꯕ ꯊꯕꯛ ꯊꯧꯔꯝꯗ ꯊꯃꯣꯏ ꯌꯥꯝ ꯁꯣꯜꯂꯤ ꯌꯣꯛꯄꯤ ꯊꯥꯛꯄꯤꯕ ꯌꯥꯝꯅ ꯄꯥꯝꯃꯤ ꯌꯥꯏꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯄꯥꯡꯅ ꯁꯥꯅ ꯂꯦꯟꯕ ꯇꯧꯕ ꯀꯌꯥ ꯄꯥꯝꯗꯦ ꯃꯁꯛ ꯊꯣꯛꯅ ꯇꯧꯕ ꯄꯥꯝꯕ ꯑꯣꯏ ꯌꯨꯝꯕꯥꯜ ꯀꯩꯕꯥꯜ ꯅꯤꯡꯊꯤꯖꯅ ꯆꯤꯀꯣꯟ ꯅꯥꯎꯀꯣꯟꯅꯅ ꯌꯨꯝꯕꯥꯜꯂꯤ ꯃꯈꯣꯏꯒꯤ ꯌꯨꯝꯕꯥꯜ ꯀꯩꯕꯥꯜꯕꯨ ꯎꯔꯒ ꯑꯎꯕꯁꯤꯡꯅ ꯃꯈꯣꯏꯕꯨ ꯁꯤꯡꯊꯥꯅꯩ ꯃꯈꯣꯏꯒꯤ ꯁꯑꯣꯡ ꯐꯖꯕ ꯅꯤꯡꯊꯤꯖꯕ ꯃꯤꯠꯐꯝ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯁꯥꯖꯠ ꯁꯑꯣꯡ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯊꯨꯝꯕ ꯈꯣꯟꯐꯝ ꯆꯤꯡꯂꯦꯝꯕ ꯆꯠꯅꯔꯣꯜ ꯀꯥꯏꯗꯕ ꯅꯣꯂꯛꯄ ꯑꯍꯜ ꯂꯃꯟ ꯃꯆꯥ ꯃꯋꯥꯁꯤꯡꯗ ꯊꯛꯁꯤ ꯈꯥꯁꯤ ꯈꯥꯏꯕ ꯆꯠꯅꯔꯣꯜꯁꯤꯡꯒ ꯂꯣꯏꯅꯅ ꯆꯤꯀꯣꯟ ꯅꯥꯎꯀꯣꯟꯕꯁꯤꯡꯕꯨ ꯎꯔꯒ ꯃꯈꯣꯏꯕꯨ ꯂꯥꯏꯅ ꯈꯪꯗꯣꯛꯄ ꯉꯝꯃꯤ ꯍꯥꯏꯔꯤꯕꯁꯤꯅ ꯑꯅꯤꯁꯨꯕ ꯃꯈꯜꯗ ꯂꯩꯕ ꯅꯨꯄꯤ ꯀꯥꯡꯂꯨꯞꯁꯤꯡꯅꯤ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯎꯅꯥ ꯀꯥꯡꯂꯨꯞꯁꯤꯡ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯁꯦ ꯑꯍꯥꯟꯕꯗ ꯅꯨꯄꯤ ꯊꯝꯕꯥꯜ ꯂꯩꯃꯁꯤꯡꯒꯤ ꯀꯥꯡꯂꯨꯞ ꯑꯅꯤꯁꯨꯕꯗ ꯅꯨꯄꯤ ꯎꯅꯥ ꯍꯥꯏꯕꯁꯤꯅ ꯃꯃꯥꯁꯤꯡꯒꯤ ꯑꯣꯏꯕ ꯀꯥꯡꯂꯨꯞ ꯍꯥꯏꯇꯥꯔꯦ ꯅꯥꯎ ꯑꯍꯨꯝꯁꯨꯕꯗ ꯉꯁꯥꯏ ꯑꯩꯅ ꯄꯟꯖꯈꯤꯕꯗꯣ ꯅꯨꯄꯤ ꯃꯣꯏꯕꯨꯡ ꯍꯥꯏꯕꯗꯤ ꯆꯔꯣꯏ ꯀꯥꯡꯂꯨꯞ ꯍꯥꯏ ꯍꯥꯏꯔꯤꯕꯁꯤꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤꯁꯤꯡꯕꯨ ꯁꯤꯒꯤ ꯃꯅꯨꯡꯗ ꯆꯜꯂꯤꯕꯒꯦ ꯑꯍꯨꯝꯁꯨꯕ ꯅꯨꯄꯤ ꯀꯥꯡꯂꯨꯞꯇ ꯆꯜꯂꯤꯕꯒꯦ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯁꯇ꯭ꯔꯛꯆꯔ ꯕꯣꯗꯤ ꯁꯇ꯭ꯔꯛꯆꯔ ꯑꯃꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯈꯣꯏꯒꯤ ꯀꯦꯔꯦꯛꯇꯔ ꯀꯔꯝ ꯇꯧꯒꯜꯂꯤ ꯍꯥꯏꯕꯁꯤꯡꯗꯣ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯍꯥꯏꯔꯤꯕꯁꯤ ꯈꯨꯗꯣꯜ ꯇꯝꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯀꯃꯦꯟ ꯑꯃꯅꯤꯇꯪꯒ ꯑꯩ ꯂꯧꯈꯠꯆꯍꯧꯒꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯃꯌꯥꯝꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟꯁꯤꯡꯁꯦ ꯌꯥꯝꯅ ꯏꯕꯤꯔꯝꯗ꯭ꯔꯦ ꯁꯣꯅꯥꯃꯤ ꯂꯥꯛꯄꯤꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯅꯤ ꯈꯣꯏꯔꯝꯕꯒꯤ ꯌꯨꯝꯗ ꯗꯁꯥꯒꯤ ꯇꯥꯛꯄꯤꯔꯛꯑꯣ ꯑꯩ ꯑꯁꯤꯒꯤ ꯇꯣꯄꯤꯛ ꯂꯥꯛꯄ ꯀꯥꯟꯗ ꯁꯨꯝ ꯑꯩ ꯂꯧꯈꯠꯆꯔꯛꯀꯦ ꯋꯥꯔꯧꯕꯤꯔꯣꯏ ꯍꯧꯖꯤꯛ ꯈꯤꯇꯪ ꯁꯥꯡꯉꯦꯕꯀꯣ ꯑꯩꯅ ꯄꯥꯏꯈꯠꯆꯗꯣꯏꯁꯦ ꯑꯗꯨꯅꯅꯦ ꯑꯣꯀꯦ ꯑꯍꯨꯝꯁꯨꯕꯗ ꯅꯨꯄꯤ ꯃꯣꯏꯕꯨꯡ ꯍꯥꯏꯀꯣ ꯅꯨꯄꯤ ꯃꯣꯏꯕꯨꯡ ꯀꯃꯦꯟꯁꯦ ꯑꯇꯣꯞꯄꯁꯨ ꯌꯥꯝ ꯂꯥꯛꯑꯝꯃꯤ ꯃꯥꯅꯦ ꯑꯔꯨꯕꯝ ꯄꯨꯁꯄꯥ ꯇꯥꯃꯣ ꯑꯣꯀꯦ ꯃꯣꯏꯔꯥꯡ ꯅꯥꯏꯁ ꯕ꯭ꯔꯣ ꯑꯣꯀꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯅꯥꯎ ꯅꯨꯄꯥ ꯃꯈꯜ ꯅꯨꯄꯤ ꯃꯈꯜꯁꯦ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯁꯨ ꯏꯔꯤ ꯍꯥꯏꯔꯤꯕꯗꯨꯅ ꯖꯁ ꯑꯣꯡꯂꯤ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯄꯥꯔꯠꯁꯤꯡꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯑꯗꯨꯈꯛꯀꯤ ꯏꯕ ꯑꯃꯁꯨ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯀꯣꯟꯅ ꯃꯇꯝ ꯑꯃꯗ ꯑꯃꯨꯛ ꯊꯝꯖꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯁꯤꯒꯤ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯅꯆꯤꯡꯕ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯁꯤꯒꯤ ꯍꯥꯟꯅ ꯑꯗꯨꯝ ꯊꯝꯖꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯂꯥꯏꯚꯇ ꯁꯨꯝ ꯂꯣꯏꯅ ꯊꯦꯡꯅꯁꯦ
ꯍꯥꯟꯅꯗꯤ ꯂꯣꯏꯅ ꯕ꯭ꯂꯣꯛ ꯁꯦꯝꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯑꯣꯀꯦ ꯑꯍꯨꯝꯁꯨꯕ ꯅꯨꯄꯤ ꯃꯣꯏꯕꯨꯡ ꯅꯨꯄꯤ ꯆꯔꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯁꯤ ꯃꯔꯦꯞ ꯋꯥꯡꯇꯛꯅ ꯇꯧꯒꯅꯤ ꯑꯗꯨꯒ ꯍꯛꯆꯥꯡꯁꯤ ꯌꯥꯝ ꯅꯣꯏꯒꯅꯦꯕ ꯃꯣꯏꯁꯤꯀꯣ ꯑꯗꯨꯒ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯑꯃꯁꯨꯡ ꯊꯕꯥꯛ ꯐꯩꯒꯟ ꯈꯨꯖꯤꯟ ꯑꯃꯗꯤ ꯃꯃꯤꯠ ꯉꯥꯡꯒꯅꯦꯕ ꯃꯈꯣꯏꯒꯤ ꯈꯨꯖꯤꯟ ꯈꯨꯌꯥ ꯅꯤꯡꯊꯤꯅ ꯃꯄꯨꯡ ꯐꯥꯅ ꯐꯖꯕ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨꯒ ꯃꯇꯣꯟ ꯇꯨꯝꯗꯥꯅꯕ ꯌꯥꯝꯅꯁꯨ ꯁꯥꯡꯗꯕ ꯍꯛꯆꯥꯡ ꯊꯣꯏꯅ ꯅꯣꯏꯗꯕ ꯊꯣꯏꯗꯣꯛꯅ ꯅꯣꯏꯕꯁꯨ ꯑꯣꯏꯗꯕ ꯑꯗꯨꯒ ꯃꯥꯏ ꯁꯥꯡꯇꯛꯏ ꯀꯔꯤꯒꯨꯝꯕꯗ ꯃꯈꯧꯔꯤꯗ ꯃꯩ ꯀꯣꯏꯅ 3ꯗꯒꯤ ꯍꯦꯟꯅ ꯂꯩꯕꯁꯨ ꯌꯥꯎꯏ ꯍꯥꯏ ꯑꯗꯨꯒ ꯁꯤꯇꯁꯨ ꯅꯠꯇꯅ ꯃꯁꯝ ꯈꯣꯏꯔꯕꯁꯨ ꯈꯣꯏꯗ꯭ꯔꯕꯁꯨ ꯊꯣꯠꯀꯅꯦꯕ ꯃꯁꯝꯁꯤꯡꯁꯦ ꯃꯅꯥꯇꯣꯟ ꯌꯦꯡꯕꯗ ꯐꯖꯩꯗꯤ ꯍꯥꯏꯕꯕꯨ ꯈꯔ ꯇꯦꯛꯂꯞ ꯇꯧꯒꯅꯤ ꯃꯈꯣꯏꯗꯤ ꯄꯨꯛꯅꯤꯡꯒꯤ ꯏꯊꯛꯇ ꯇꯥꯎꯏ ꯑꯗꯨꯒ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯄꯥꯎꯇꯥꯛ ꯄꯥꯝꯕ ꯂꯥꯏꯒꯤ ꯋꯥꯈꯜ ꯐꯪꯕ ꯋꯥꯈꯜ ꯈꯟꯕ ꯑꯗꯨꯒ ꯇꯤꯟꯐꯥꯎ ꯂꯩꯐꯥꯎꯒꯨꯝꯕ ꯄꯥꯝꯃꯤ ꯃꯊꯟꯇ ꯈꯟꯖꯔꯤꯕ ꯄꯥꯛ ꯆꯥꯎꯔꯕ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯟꯗꯨꯅ ꯃꯤꯔꯝꯂꯦꯟꯗꯒꯤ ꯅꯠꯇꯅ ꯊꯃꯣꯏꯅꯨꯡꯗ ꯂꯨꯞꯆꯤꯟꯗꯨꯅ ꯇꯨꯝꯗꯤ ꯇꯨꯝꯗꯨꯅ ꯋꯥꯈꯜ ꯃꯪꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯄ ꯉꯝꯕ ꯑꯗꯨꯒ ꯑꯄꯥꯝ ꯅꯨꯡꯁꯤ ꯈꯧꯔꯥꯡꯕ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯆꯥꯎꯕ ꯑꯀꯦ ꯑꯃꯧ ꯄꯥꯝꯕ ꯃꯁꯥꯒꯤ ꯂꯩꯖꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯗꯨꯅ ꯍꯦꯟꯅ ꯐꯖꯅꯕ ꯍꯣꯠꯅꯗꯨꯅ ꯃꯤꯒ ꯃꯥꯟꯅꯗꯅ ꯁꯦꯝ ꯁꯥꯖꯤꯟꯗꯨꯅ ꯍꯦꯟꯅ ꯄꯨꯊꯣꯛꯇꯨꯅ ꯁꯤꯖꯤꯟꯅꯕ ꯑꯃꯁꯨꯡ ꯂꯨ ꯅꯥꯟꯅ ꯁꯦꯠꯆꯔꯒ ꯊꯃꯣꯏꯗ ꯄꯦꯟꯖꯕ ꯑꯣꯏꯅ ꯇꯧꯒꯅꯤ ꯃꯁꯥꯅ ꯀꯦꯃꯧꯅ ꯂꯩꯖꯕ ꯉꯧꯈꯤ ꯉꯧꯌꯥꯕ ꯄꯥꯝꯃꯤ ꯊꯕꯛ ꯊꯧꯔꯝ ꯇꯧꯕꯗ ꯑꯗꯨꯒ ꯄꯔꯤꯡ ꯄꯊꯥꯞ ꯀꯥꯏꯗꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯇꯧꯕ ꯄꯥꯝꯒꯅꯤ ꯊꯕꯛꯀꯤ ꯃꯑꯣꯡ ꯈꯪ ꯍꯩꯕ ꯆꯠꯅꯕꯤꯒꯤ ꯃꯈꯥ ꯄꯣꯟꯅ ꯂꯩꯕ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯂꯩꯕ ꯈꯨꯗꯛꯀꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯕ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯗꯤ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯦ ꯋꯥꯉꯥꯡ ꯋꯥꯇꯥ ꯅꯨꯡꯉꯥꯏ ꯂꯩꯕꯥꯛ ꯃꯆꯠ ꯌꯥꯝꯅ ꯇꯥꯒꯅꯦꯕ ꯃꯈꯣꯏꯗꯤ ꯑꯍꯥꯎ ꯑꯊꯨꯝ ꯆꯥꯕ ꯊꯛꯄ ꯄꯥꯝꯃꯤ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯑꯥꯔꯊ ꯂꯩꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯒꯜꯂꯤ ꯃꯔꯧ ꯌꯥꯝꯅ ꯂꯩꯕ ꯃꯤꯠꯌꯦꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯂꯩꯗꯣꯟ ꯁꯦꯡꯕ ꯃꯤꯑꯣꯛ ꯃꯤꯀꯧꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯕ ꯃꯤꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯊꯥꯖꯒꯅꯦꯕ ꯃꯈꯣꯏꯗꯤ ꯃꯁꯥ ꯄꯨꯝꯕ ꯁꯅꯥ ꯂꯨꯄꯥꯅ ꯂꯩꯇꯦꯡꯒꯅꯤ ꯂꯥꯏ ꯒꯨꯔꯨ ꯕ꯭ꯔꯥꯍꯃꯟ ꯑꯍꯜ ꯂꯃꯟꯁꯤꯡꯕꯨ ꯇꯧꯐꯝ ꯊꯣꯛꯄ ꯍꯧꯅ ꯂꯣꯟꯆꯠꯁꯤꯡꯒꯤꯗꯃꯛ ꯄꯥꯡꯊꯣꯛꯏ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯗꯦ ꯃꯁꯥꯗꯤ ꯌꯥꯛꯅꯝ ꯅꯝꯒꯅꯤ ꯑꯗꯨꯒ ꯅꯣꯛꯄ ꯃꯇꯝꯗ ꯍꯧꯅ ꯍꯧꯅ ꯅꯣꯛꯏ ꯃꯤꯅꯣꯛꯅ ꯃꯐꯝ ꯑꯗꯣ ꯐꯥꯎꯅ ꯅꯦꯜꯍꯟꯕ ꯉꯝꯃꯤ ꯃꯈꯣꯏꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯃꯁꯨꯡ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯒꯅꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯤꯅꯣꯛꯇ ꯏꯔꯥꯡꯒ ꯃꯔꯤ ꯂꯩꯅꯍꯟꯕ ꯉꯝꯃꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯥꯕ ꯑꯃꯁꯨꯡ ꯁꯥꯕ ꯄꯥꯝꯃꯤ ꯏꯃꯨꯡꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯕꯨꯗꯤ ꯀꯌꯥ ꯊꯧꯑꯣꯏꯗꯦ ꯀꯔꯤꯒꯨꯝꯕꯗ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯅꯕꯤ ꯑꯣꯏꯗꯨꯅ ꯌꯨꯝ ꯄꯥꯟꯅꯕ ꯍꯣꯠꯅꯩ ꯃꯈꯣꯏꯒꯤ ꯈꯥꯒꯤ ꯊꯣꯡ ꯈꯨꯗꯣꯜ 10ꯃꯨꯛ ꯂꯨꯒꯅꯤ ꯑꯀꯣꯏꯕꯗ ꯁꯝ ꯁꯥꯡꯅ ꯁꯥꯡꯅ ꯍꯧꯒꯅꯤ ꯇꯣꯡꯁꯨ ꯇꯣꯡꯒꯅꯤ ꯑꯗꯨꯒ ꯍꯛꯇꯤꯟꯅꯕꯗ ꯃꯌꯥꯏ ꯀꯥꯅ ꯄꯦꯜꯍꯟꯕ ꯉꯝꯃꯤ ꯊꯕꯥꯛ ꯇꯣꯡꯒꯅꯤ ꯑꯗꯨꯒ ꯃꯇꯣꯟ ꯆꯥꯎꯇꯛꯅ ꯇꯧꯒꯅꯤ ꯁꯦꯒ꯭ꯔꯥꯛꯀꯤ ꯇꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯇꯥꯛꯂꯤ ꯍꯧꯒꯅꯤ ꯑꯗꯨꯒ ꯌꯥꯛꯅꯝꯗꯤ ꯅꯝꯒꯜꯂꯤ ꯃꯈꯣꯏꯗ ꯏꯪꯖꯗꯕ ꯊꯣꯏꯆꯠ ꯋꯥꯡꯆꯠꯅꯕ ꯀꯂꯛ ꯀꯟꯖꯥꯎꯕ ꯃꯔꯩ ꯃꯔꯥ ꯇꯧꯕ ꯅꯣꯀ꯭ꯔꯦꯝ ꯍꯥꯏꯒꯦꯝꯅꯕ ꯌꯥꯝꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯃꯤꯕꯨ ꯂꯧ ꯇꯧꯗꯨꯅ ꯊꯝꯕ ꯉꯝꯃꯤ ꯉꯥꯡ ꯁꯛꯄꯗꯗꯤ ꯃꯤꯕꯨ ꯅꯨꯡꯉꯥꯏꯅ ꯇꯥꯍꯟꯕ ꯉꯝꯃꯤ ꯑꯗꯨꯒ ꯂꯝ ꯀꯣꯏꯕ ꯑꯅꯧꯕ ꯄꯥꯝꯃꯤ ꯄꯨꯛꯅꯤꯡꯁꯨ ꯌꯥꯝ ꯌꯥꯡꯒꯅꯤ ꯑꯗꯨꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯅꯤꯃꯛꯇ ꯆꯥꯡꯆꯠꯇ ꯂꯩꯕꯗꯤ ꯉꯝꯗꯦ ꯃꯤꯕꯨꯗꯤ ꯁꯤꯡꯊꯥꯅꯗꯦ ꯃꯤꯕꯨ ꯅꯨꯡꯁꯤꯔꯛꯂꯕꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯁꯤꯕ ꯉꯝꯃꯤ ꯑꯗꯨꯒ ꯋꯥ ꯉꯥꯡꯕꯗꯗꯤ ꯃꯁꯥꯒꯤ ꯌꯦꯡꯗꯨꯅ ꯉꯥꯡ ꯁꯛꯀꯅꯦꯕ ꯊꯕꯛ ꯇꯧꯕ ꯄꯥꯡꯊꯣꯛ ꯆꯥꯃꯤ
ꯑꯗꯨꯒ ꯋꯥꯔꯕꯒꯤ ꯇꯨꯡꯗ ꯅꯨꯡꯉꯥꯏꯔꯛꯈꯤꯒꯅꯤ ꯈꯟꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯕ ꯃꯤꯇꯥ ꯑꯣꯏꯅ ꯇꯧꯒꯅꯦꯕ ꯁꯤꯇꯁꯨ ꯅꯠꯇꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕꯗꯤ ꯍꯣꯠꯅꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯒꯅꯤ ꯈꯟꯗꯨꯅ ꯂꯦꯟꯊꯣꯛꯄ ꯉꯝꯕ ꯃꯤꯑꯣꯏ ꯑꯣꯏꯅ ꯇꯧꯒꯅꯦꯕ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯕꯗꯤ ꯑꯉꯝ ꯇꯥꯟꯒꯜꯂꯤ ꯃꯍꯥꯛꯅ ꯅꯤꯡꯉꯤꯕ ꯑꯗꯣ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥ ꯐꯥꯎꯕ ꯀꯔꯤꯒꯨꯝꯕ ꯁꯤꯟꯅꯊꯣꯛꯀꯟꯕ ꯑꯣꯏ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯡꯅ ꯂꯥꯏꯅꯤꯡ ꯂꯝꯕꯤꯗ ꯑꯃꯨꯛ ꯅꯠꯇ꯭ꯔꯒꯅ ꯑꯐꯕ ꯂꯝꯕꯤꯔꯣꯝꯗ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯂꯤꯁꯥꯡ ꯁꯤꯠꯅ ꯆꯪꯁꯤꯟꯈ꯭ꯔꯕꯗꯤ ꯂꯝ ꯑꯗꯨꯒꯤ ꯍꯥꯏꯔꯤꯕ ꯃꯥꯅ ꯂꯩꯔꯤꯕ ꯑꯐꯕ ꯂꯝ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯀꯟꯗꯦꯕ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟꯕꯨ ꯃꯤꯁꯤꯡꯅ ꯀꯥꯎꯕ ꯉꯝꯗꯅ ꯍꯦꯛ ꯍꯦꯛ ꯁꯣꯟꯅꯅ ꯉꯥꯡꯅꯩ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟꯁꯦ ꯑꯐꯕ ꯂꯝꯕꯤꯗ ꯂꯩꯔꯒꯁꯨ ꯃꯃꯤꯡ ꯆꯠꯄ ꯑꯗꯨꯒ ꯐꯠꯇꯕ ꯂꯝꯕꯤꯗ ꯂꯩꯔꯒꯁꯨ ꯃꯌꯥꯝꯅ ꯁꯣꯟꯅꯕ ꯑꯁꯤꯒꯨꯝꯕ ꯑꯣꯏꯒꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯊꯪꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯃꯔꯤꯁꯨꯕ ꯅꯨꯄꯤ ꯁꯥꯃꯨ ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯤ ꯀ꯭ꯋꯥꯛꯀꯤ ꯀꯥꯡꯂꯨꯞꯁꯤꯡꯁꯦ ꯀꯔꯝꯕ ꯅꯨꯄꯤ ꯃꯈꯜꯕꯨ ꯅꯨꯄꯤ ꯀ꯭ꯋꯥꯛꯇ ꯆꯟꯕꯒꯦ ꯍꯥꯏꯗꯣ ꯑꯃꯨꯛ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯌꯥꯏꯀꯣ ꯑꯩ ꯀꯃꯦꯟ ꯑꯃ ꯂꯧꯈꯠꯆꯒꯦ ओके सरोन केम हाय ओके हाय सुमना थेंगिदा ngasiде ओके थेंगे मरुप याम थेंगरे आई थबक हलागा ngarang ngasi live tawni na haigibadुगी tawdi yadana tawbane hetare थेंगसु थेंगना दम ngasidi warsu wana khangage hetare ko aduna anyway ꯃꯔꯤꯁꯨꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯀꯥꯡꯂꯨꯞꯀꯤ ꯅꯨꯄꯤ ꯃꯈꯜꯁꯤ ꯑꯃꯨꯛ ꯍꯥꯏꯖꯒꯦ ꯅꯨꯄꯤ ꯀ꯭ꯋꯥꯛ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯁꯥꯃꯨ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯗ ꯂꯩꯕ ꯅꯨꯄꯤꯁꯤꯡꯁꯦ ꯌꯦꯡꯕꯗ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯒ ꯃꯔꯦꯞꯀ ꯃꯌꯥꯏ ꯑꯣꯏꯅ ꯎꯒꯅꯦꯕ ꯍꯥꯏꯕꯗꯤ ꯃꯊꯛ ꯊꯪꯕ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛꯅ ꯍꯦꯟꯅ ꯋꯥꯡꯅ ꯎꯒꯅꯤ ꯑꯗꯨꯒ ꯃꯈꯣꯡ ꯃꯈꯨꯠꯇꯤ ꯇꯦꯟꯅ ꯎꯒꯅꯤ ꯃꯃꯥꯏ ꯀꯣꯏꯗꯥꯅꯒꯜꯂꯤ ꯃꯁꯥꯗꯤ ꯇꯦꯟꯅ ꯎꯏ ꯃꯆꯤꯟꯕꯥꯟ ꯃꯅꯥꯇꯣꯟ ꯆꯥꯎꯇꯛ ꯇꯧꯏ ꯑꯗꯨꯒ ꯂꯦꯡꯖꯨꯝꯒꯤꯅ ꯅꯤꯡ ꯐꯥꯎꯕ ꯎꯇꯣꯡꯒꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯃꯇꯨꯡꯗꯒꯤ ꯌꯦꯡꯕꯗ ꯎꯏ ꯊꯤꯒꯥꯡ ꯅꯤꯡꯖꯣꯟ ꯆꯥꯎꯏ ꯀꯔꯤꯒꯨꯝꯕꯗ ꯂꯦꯡꯖꯨꯝ ꯐꯜꯂꯤ ꯃꯈꯣꯡ ꯃꯈꯨꯠ ꯇꯆꯥꯎꯏ ꯃꯃꯤꯠ ꯂꯥꯎꯒꯜꯂꯤ ꯀꯣꯛꯀꯤ ꯁꯝ ꯈꯣꯏꯔꯕꯁꯨ ꯇꯤꯡꯂꯕꯁꯨ ꯆꯕꯧ ꯂꯥꯎꯏ ꯃꯃꯤꯠ ꯉꯥꯡꯂꯩꯅ ꯇꯧꯏ ꯀꯔꯤꯒꯨꯝꯕꯗ ꯍꯦꯟꯅ ꯃꯨꯁꯤꯟꯕ ꯃꯤꯇꯥꯁꯨ ꯌꯥꯎꯏ ꯃꯈꯣꯏꯗꯤ ꯃꯤꯁꯤꯡꯕꯨ ꯇꯥꯏꯑꯣꯟꯅꯅ ꯌꯦꯡꯒꯜꯂꯤ ꯃꯈꯣꯏꯅ ꯑꯔꯥꯟꯕ ꯂꯝꯕꯤꯔꯣꯝꯗ ꯌꯦꯡꯒꯟꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯜꯂꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯊꯧꯖꯥꯟ ꯍꯩꯕ ꯎꯠꯄꯁꯤꯡꯕꯨ ꯀꯌꯥ ꯊꯧꯑꯣꯏꯗꯦ ꯃꯈꯣꯏꯅ ꯏꯁꯣꯔꯒꯤ ꯂꯥꯏꯒꯨꯔꯨ ꯑꯍꯜ ꯂꯃꯟꯁꯤꯡꯕꯨ ꯊꯧꯁꯥꯗꯦ ꯃꯊꯛ ꯊꯣꯡꯕꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯉꯝꯕꯁꯤꯡꯒ ꯇꯤꯟꯅꯅꯤꯡꯗꯦ ꯃꯉꯣꯟꯗꯒꯤ ꯃꯈꯥ ꯊꯥꯕꯁꯤꯡꯒ ꯂꯣꯏꯅ ꯇꯤꯟꯅꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯃꯉꯣꯟꯗꯒꯤ ꯃꯈꯥ ꯊꯥꯕꯁꯤꯡꯕꯨ ꯑꯍꯜ ꯂꯃꯟꯗꯒꯤ ꯍꯦꯟꯅ ꯋꯥꯡꯅ ꯈꯟꯖꯩ ꯁꯥꯎꯔꯛꯂꯕꯁꯨ ꯍꯟꯊꯒꯟꯗꯦ ꯑꯐ ꯐꯠꯇ ꯈꯟꯕ ꯈꯔ ꯋꯥꯠꯂꯤ ꯑꯗꯨꯒ ꯀꯔꯤ ꯅꯠꯇꯕꯗ ꯃꯔꯝ ꯑꯃꯒꯤꯁꯨ ꯄꯨꯛꯂꯧ ꯋꯥꯔꯧ ꯌꯥꯝꯅ ꯆꯥꯎꯒꯟꯕ ꯑꯣꯏꯒꯜꯂꯤ ꯃꯇꯝꯒꯤ ꯏꯔꯥꯡ ꯊꯧꯗꯣꯛꯇ ꯇꯥꯎꯏ ꯍꯔꯥꯎ ꯀꯨꯝꯍꯩ ꯆꯥꯕ ꯊꯛꯄ ꯁꯦꯜ ꯇꯤꯡꯊꯣꯛꯄꯗ ꯍꯥꯂꯦꯡꯕ ꯂꯩꯇꯦ ꯑꯊꯨꯝ ꯑꯍꯥꯎ ꯆꯥꯕ ꯊꯛꯄ ꯌꯥꯝꯅ ꯄꯥꯝꯃꯤ ꯆꯥꯕꯗ ꯄꯨꯛꯅꯤꯡ ꯂꯨꯞꯄꯤ ꯐꯅ ꯋꯥꯅ ꯇꯥꯜꯂꯨꯕ ꯁꯦꯜ ꯑꯣꯏꯗꯨꯅꯁꯨ ꯆꯥꯊꯣꯛ ꯊꯛꯇꯣꯛꯄꯗꯗꯤ ꯆꯥꯅꯤꯡ ꯌꯦꯡꯗꯕ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯏꯟꯀꯝꯒ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯒ ꯌꯦꯡꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯆꯥꯅꯤꯡ ꯌꯦꯡꯗꯅ ꯄꯥꯝꯃꯨꯕ ꯂꯩꯇꯅ ꯁꯤꯖꯤꯟꯅꯊꯣꯛꯄ ꯄꯥꯝꯕ ꯑꯣꯏꯒꯜꯂꯤ ꯍꯤꯡꯕꯗ ꯃꯤꯄꯥꯜ ꯇꯥꯡꯂꯒ ꯍꯤꯡꯕꯗꯤ ꯄꯥꯝꯗꯦ ꯃꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯥꯕꯒꯤ ꯃꯍꯨꯠꯇ ꯀꯨꯝꯍꯩ ꯍꯔꯥꯎ ꯂꯤꯂꯥ ꯐꯂꯥ ꯌꯦꯡꯕꯗ ꯍꯦꯟꯅ ꯈꯣꯏꯗꯥꯅꯒꯜꯂꯤ ꯃꯈꯣꯏꯒꯤ ꯈꯣꯟꯗꯥ ꯌꯥꯛꯏ ꯅꯣꯛꯄ ꯃꯇꯝꯗ ꯈꯥꯡꯅ ꯅꯣꯛꯏ ꯑꯗꯨꯒ ꯏꯀꯥꯏ ꯏꯀꯤ ꯀꯌꯥ ꯈꯪꯒꯟꯗꯦ ꯋꯥꯍꯩ ꯈꯣꯟꯐꯝ ꯌꯥꯝꯅ ꯀꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯈꯜꯂꯤꯕ ꯑꯗꯨꯅ ꯇꯥꯏꯕꯪꯒ ꯆꯥꯅꯕꯁꯨ ꯈꯜꯂꯤꯕꯗꯨꯅ ꯃꯐꯔꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯆꯤꯔꯣꯟ ꯈꯥꯔꯣꯟ ꯃꯤꯅꯝ ꯁꯣꯔꯤ ꯇꯧꯕ ꯌꯥꯝꯅ ꯍꯩꯒꯜꯂꯤ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯃꯤꯒꯤ ꯃꯐꯝꯗ ꯆꯠꯂꯒ ꯑꯔꯥꯟꯕ ꯍꯥꯏꯔꯒ ꯃꯁꯥꯗ ꯄꯦꯟꯖꯕ ꯃꯤꯒꯤ ꯁꯥꯎꯅꯕ ꯆꯠꯂꯒ ꯃꯁꯥꯗ ꯅꯨꯡꯉꯥꯏꯖꯕ ꯑꯣꯏꯒꯜꯂꯤ
ꯌꯨꯝꯂꯣꯟ ꯀꯩꯔꯣꯟ ꯑꯃꯁꯤꯡꯒ ꯇꯣꯠꯅ ꯇꯤꯟꯅꯕ ꯀꯌꯥ ꯌꯥꯒꯟꯗꯦ, ꯈꯟꯅꯒꯜꯂꯤ, ꯉꯛꯆꯥꯎ ꯊꯦꯡꯅ ꯃꯅꯤꯡ ꯇꯝꯅ ꯇꯣꯉꯥꯟꯅ ꯂꯩꯒꯜꯂꯤ, ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯊꯧꯑꯣꯏꯗꯦ ꯃꯁꯥꯗ, ꯑꯗꯨꯒ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅꯤꯡꯉꯤ, ꯇꯥꯅꯤꯡꯉꯤ, ꯃꯤꯒꯤ ꯊꯃꯣꯏ ꯀꯥꯏꯕ, ꯃꯤꯆꯩ ꯀꯜꯂꯕ, ꯑꯗꯨꯒ ꯄꯦꯟꯅ ꯆꯩ ꯊꯥꯡꯕ ꯉꯝꯃꯤ ꯃꯤꯉꯣꯟꯗ, ꯅꯤꯄꯥ ꯅꯍꯥ ꯍꯛꯇꯤꯟꯅꯕ ꯌꯥꯝꯅ ꯄꯥꯝꯃꯤ, ꯑꯗꯨꯒ ꯃꯇꯝ ꯆꯨꯞꯄ ꯃꯗꯨꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ, ꯋꯥꯆꯣꯞ ꯋꯥꯔꯦꯝꯗ ꯄꯨꯛꯅꯤꯡ ꯊꯝꯃꯤ, ꯑꯐꯪ ꯑꯐꯪꯕ ꯅꯤꯄꯥꯒ ꯐꯥꯎꯕ ꯇꯤꯟꯅꯅꯤꯡꯉꯤ, ꯃꯁꯥ ꯃꯎ ꯐꯕ ꯅꯤꯄꯥꯁꯤꯡꯕꯨ ꯃꯤꯇꯥꯏ, ꯊꯣꯏꯅ ꯍꯦꯟꯅ ꯀꯜꯂꯛꯏ, ꯃꯈꯣꯏꯗꯤ ꯑꯃꯨꯛꯅ ꯄꯦꯟꯒꯟꯗꯦ, ꯑꯍꯤꯡ ꯑꯃꯗ ꯑꯃꯨꯛꯇꯒꯤ ꯍꯦꯟꯅ ꯍꯛꯇꯤꯟꯅꯕ ꯄꯥꯝꯃꯤ, ꯃꯈꯣꯏ ꯈꯥꯒꯤ ꯊꯣꯡ ꯄꯥꯛꯏ, ꯑꯗꯨꯒ ꯃꯈꯥ ꯆꯠꯊꯅ ꯍꯨꯠꯂꯤ, ꯈꯥꯒꯤ ꯁꯝꯁꯤꯡꯁꯨ ꯖꯕꯧ ꯖꯕꯧ ꯂꯥꯎꯅ ꯁꯥꯡꯒꯜꯂꯤ, ꯌꯥꯛꯅꯝ ꯅꯝꯃꯤ, ꯁꯦꯒ꯭ꯔꯥꯛꯀꯤ ꯇꯨ ꯍꯧꯒꯜꯂꯤ, ꯍꯧꯗ꯭ꯔꯒ ꯃꯅꯝ ꯅꯝꯒꯜꯂꯤ, ꯃꯇꯝ ꯄꯨꯝꯕꯗ ꯍꯛꯆꯥꯡꯒꯤ ꯃꯅꯝ ꯌꯥꯛꯅꯝ ꯅꯝꯃꯤ, ꯃꯣꯠꯀꯜꯂꯤ, ꯃꯈꯣꯏꯅ ꯃꯋꯥ ꯃꯄꯨꯔꯣꯏꯕꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯊꯨꯝ ꯀꯣꯜꯂꯤꯛ ꯍꯦꯟꯅ ꯂꯨꯅ ꯊꯝꯃꯤ, ꯂꯩꯇꯦꯡ ꯌꯥꯝꯅ ꯄꯥꯝꯃꯤ, ꯑꯗꯨꯒ ꯂꯩꯇꯦꯡꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯏꯆꯝ ꯆꯝꯕ ꯄꯣꯠꯁꯨ ꯍꯦꯛꯇ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯉꯣꯟꯗ ꯂꯩꯒꯅꯦꯕ, ꯃꯈꯣꯏꯗꯤ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯃꯅꯤꯡ ꯇꯝꯕ ꯄꯥꯝꯕꯤ, ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯥꯛꯁꯪꯗ, ꯑꯗꯨꯒ ꯅꯤꯡꯉꯥꯏꯅ ꯂꯩꯇꯅ ꯐꯝꯗꯨꯅ ꯃꯤꯋꯥ ꯉꯥꯡꯕ, ꯏꯀꯥꯏ ꯏꯀꯤ ꯈꯪꯗꯕ, ꯋꯥꯆꯣꯞ ꯋꯥꯔꯦꯝꯒꯤ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯕ, ꯑꯃꯁꯨꯡ ꯁꯥꯎꯁꯨ ꯌꯥꯝ ꯁꯥꯎꯒꯟꯕ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯋꯥꯠꯇꯅꯕ ꯃꯄꯨꯛ ꯊꯟꯕꯗꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯈꯟꯗꯨꯅ ꯂꯩ, ꯑꯩꯁꯤ ꯋꯥꯠꯇꯅꯕ, ꯑꯩꯁꯤ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕꯒꯤ ꯍꯥꯏꯗꯨꯅ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ꯫ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤꯗ ꯂꯧꯁꯤꯡ ꯁꯤꯡꯕꯤ, ꯃꯤꯠꯁꯤꯡ ꯅꯥꯁꯤꯡꯕꯤ ꯅꯨꯄꯤꯗꯤ ꯑꯣꯏ, ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯤ, ꯍꯦ ꯍꯥꯏꯕ ꯋꯥꯈꯜꯅ ꯀꯟꯊꯤ ꯀꯟꯖꯥꯎ ꯊꯣꯛꯅ ꯊꯕꯛ ꯁꯨ ꯅꯣꯝꯒꯜꯂꯤ, ꯃꯈꯜ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯂꯝ ꯑꯃꯗ ꯍꯣꯠꯅꯈ꯭ꯔꯕꯗꯤ ꯁꯤꯕ ꯅꯥꯕ ꯈꯪꯗꯅ ꯊꯕꯛ ꯑꯗꯨ ꯃꯊꯋꯥꯏ ꯊꯥꯗꯧꯕ ꯃꯈꯩ ꯃꯥꯏꯄꯨꯅꯅ ꯇꯧꯕ ꯉꯝꯕ ꯃꯤ ꯑꯣꯏ, ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯧꯉꯝꯗ꯭ꯔꯕ ꯊꯕꯛ ꯀꯌꯥꯕꯨ ꯂꯥꯏꯅ ꯄꯥꯡꯊꯣꯛꯂꯨꯗꯨꯅ ꯅꯨꯄꯤꯁꯤꯡꯒꯤ ꯃꯤꯆꯪ ꯎꯔꯣꯡ ꯈꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯈꯜ ꯃꯔꯤꯁꯦ, ꯃꯔꯤꯁꯨꯕꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯈꯜ ꯃꯔꯤꯁꯦ ꯁꯨꯝꯅ ꯑꯣꯏꯒꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯣ ꯀꯃꯦꯟ ꯈꯔ ꯂꯥꯛꯄ ꯃꯥꯜꯂꯦ, ꯃꯌꯥꯝ ꯂꯥꯏꯛꯇꯤ ꯅꯝꯕꯤꯗꯦꯀꯣ, ꯂꯥꯏꯛ ꯈꯔ ꯅꯝꯕꯤꯔꯣ, ꯌꯥꯝ ꯆꯨꯝꯃꯤ ꯑꯔꯨꯕꯝ ꯄꯨꯁꯄꯥ, ꯑꯣꯀꯦ, ꯀꯔꯝꯕꯅ ꯆꯨꯝꯃꯤꯁꯤ ꯈꯪꯗ꯭ꯔꯦ, ꯅꯨꯡꯉꯥꯏꯔꯤꯕ ꯃꯅꯤ ꯇꯣꯝꯕꯤ ꯁꯤꯡꯍ, ꯅꯨꯡꯉꯥꯏꯖꯔꯤ, ꯁꯣꯡꯂꯕ ꯑꯔꯣꯏꯕꯁꯤꯗꯤ ꯀꯤꯍꯦ, ꯑꯣꯀꯦ, ꯍꯧꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ, ꯂꯣꯏꯔꯦ, ꯂꯣꯏꯁꯤꯜꯂꯛꯑꯦ, ꯁꯟꯇꯣꯁ ꯁꯤꯡ, ꯑꯔꯨꯟ ꯂꯩꯇꯣꯡꯕꯝ, ꯋꯥꯔꯤꯁꯤ ꯌꯥꯏ, ꯇꯥꯕ ꯅꯨꯡꯉꯥꯏ, ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ, ꯑꯣꯀꯦ, ꯃꯌꯥꯝ ꯂꯥꯏꯛ ꯈꯔ ꯅꯝꯕꯤꯔꯛꯑꯣ, ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯖꯔꯛꯈꯤꯒꯦ, ꯕ꯭ꯂꯣꯛ ꯁꯦꯝꯕꯗꯤ ꯅꯪꯗ꯭ꯔꯕꯅꯤꯅ ꯁꯨꯝ ꯊꯦꯡꯉꯁꯨ ꯊꯦꯡꯅ, ꯋꯥꯔꯁꯨ ꯋꯥꯅ ꯁꯨꯝ ꯂꯥꯏꯚꯁꯤ ꯈꯔ ꯁꯨꯝ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯍꯥꯏꯇꯥꯔꯦꯀꯣ, ꯑꯗꯣ ꯃꯌꯥꯝꯗ ꯋꯥꯈꯜꯈꯔ ꯇꯥꯃꯤꯟꯅꯅꯕ, ꯈꯪꯃꯤꯟꯅꯅꯕ, ꯅꯣꯂꯦꯖ ꯐꯪꯃꯤꯟꯅꯅꯕ ꯑꯩꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯁꯨꯝ ꯈꯔ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯇꯧꯖꯕꯅꯦ ꯍꯥꯏꯇꯥꯔꯦ꯫ ꯐꯤꯌꯣꯅꯥ ꯀꯦꯁ ꯍꯥꯏꯁꯦ ꯌꯥꯝ ꯆꯨꯝꯃꯤ, ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ, ꯑꯣꯀꯦ, ꯑꯗꯨ ꯃꯈꯥꯁꯦ ꯍꯧꯖꯤꯛ ꯅꯨꯄꯤ ꯃꯈꯜ ꯃꯔꯤꯒꯤ ꯂꯣꯏꯔꯦ, ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯃꯈꯥ ꯊꯝꯃꯛꯀꯗꯧꯕꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯑꯩ ꯊꯝꯖꯍꯧꯒꯦ ꯍꯥꯟꯅ, ꯃꯔꯨꯑꯣꯏꯅ ꯃꯊꯪꯁꯦ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤꯒꯤ ꯃꯈꯜ ꯃꯔꯤꯁꯤꯗ ꯕꯣꯗꯤ ꯏꯁꯇ꯭ꯔꯛꯆꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯗ ꯂꯩꯔꯤꯕ ꯃꯃꯤꯡꯁꯤꯡꯁꯤꯗ ꯅꯨꯄꯥꯒꯤꯁꯨ ꯃꯈꯜ ꯃꯔꯤ, ꯅꯨꯄꯤꯒꯤꯁꯨ ꯃꯈꯜ ꯃꯔꯤ, ꯃꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯕꯣꯗꯤ ꯏꯁꯇ꯭ꯔꯛꯆꯔꯁꯤꯡ ꯑꯃꯗꯤ ꯃꯦꯟꯂꯤ ꯃꯈꯣꯏꯒꯤ ꯃꯦꯟ ꯄꯥꯔꯠꯁꯤꯡꯁꯤꯗ ꯀꯔꯤ ꯀꯔꯤ ꯃꯑꯣꯡ ꯃꯇꯧ ꯑꯣꯏ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯑꯩ ꯃꯊꯪꯒꯤ ꯂꯥꯏꯚꯇꯁꯨ ꯄꯨꯁꯤꯟꯖꯔꯛꯀꯦ, ꯗꯦꯟ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯩꯗꯧꯔꯦ ꯃꯇꯝꯗ ꯅꯝꯁꯤꯜꯂꯦ, ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ, ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯈꯜ ꯃꯔꯤ, ꯅꯨꯄꯤ ꯃꯈꯜ ꯃꯔꯤꯁꯦ ꯑꯅꯤꯁꯤꯅ ꯄꯨꯜꯂꯒ ꯄꯣꯛꯂꯛꯀꯗꯕ ꯑꯉꯥꯡꯁꯤꯡ, ꯃꯆꯥꯁꯤꯡꯗꯣ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯉꯥꯡ ꯑꯣꯏꯔꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯃꯨꯛ ꯊꯝꯖꯔꯛꯇꯣꯏꯅꯦ ꯍꯥꯏꯇꯥꯔꯦ꯫ ꯅꯨꯡꯇꯤꯒꯤ ꯑꯗꯨꯃꯛ ꯊꯝꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ꯫ ꯉꯁꯤꯁꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯈꯜ ꯃꯔꯤꯁꯤ ꯑꯃꯨꯛ ꯉꯔꯥꯡ ꯑꯩꯅ ꯊꯝꯒꯅꯤꯅ ꯍꯥꯏꯔꯨꯔꯒ ꯊꯝꯗꯕ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯃꯌꯥꯝꯅ ꯌꯥꯝ ꯋꯥꯔꯧꯔꯅꯤ ꯍꯥꯏꯇꯥꯔꯦ, ꯑꯗꯨꯅ ꯉꯁꯤꯁꯤ ꯊꯝꯖꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯁꯤꯗ ꯂꯩꯔꯤꯁꯤꯗ ꯃꯌꯥꯝꯅ ꯆꯃꯝꯅꯕ
ꯑꯗꯨꯒ ꯍꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯀꯃꯦꯟꯗ ꯍꯪꯕꯤꯔꯛꯑꯣ ꯑꯩ ꯃꯤꯅꯤꯠ 5ꯒꯤ ꯃꯇꯝ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩ ꯂꯥꯏꯚꯁꯤ ꯂꯣꯏꯁꯤꯟꯖꯔꯒ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯒꯦ ꯃꯌꯥꯝꯅ ꯀꯣꯏꯁꯟ ꯂꯩꯇ꯭ꯔꯒꯗꯤ ꯁꯨꯝ ꯂꯥꯏꯚꯁꯤ ꯂꯣꯏꯁꯤꯟꯖꯕꯒꯤ ꯇꯥꯟꯖꯥꯗꯣ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯇꯥꯔꯦ Robic fan Vedanta Takhelambam thank you so much Nawaz hi okay hi Nawaz mayam live khara nambi roge no nunti gi live tawro o hoi ai tawna wana jage aron tabakna yadan tawbane ado ngasidi wasu wana sum ai tawjari sine sum ado yam wawa yawdabine ado last day ngi sai ahubu ju haije khiba amtang haijege mayam gi kasi kaina hakanda kogi sigi sibok thon sigi kanda bomtang ai mayam na haijege ba ai isa muksu sinari karigino hakanda number 1 mi amada ju thakano aisi yaro hatare phana kham na so phana thingna so man thakke ri kesu nate sum thakkini hatare ko ai budu ju thakpagi nate ko ina haje ai go nate ju thakpa singi sidi loin ibne hatare sida hariba sibak thon jus sida kana gum singna yu thaga so aning da lei bataraga di kadoge hamatamda sise yu thak tringe pungkhai mo watlingi matamda or sak sa tringe pungkhai watli matamda sise sing glass amada plenty water glass amada ko 20 ml hapaga okhai biru thakpiyo haidare aduga pungkhai mi matungda sak chabiyo adum yu su thakpiyo thoinamta so oy haidare yu thakpa khotbada sokpa singdamta so oy sima so ai thamjage ngasi gi live si chance lo studio se more mainly digestive ni kidamukte ni ko aduga hena ikone risk wang khaktu je omega 3 6 7 9 omega makal mari ji loina isada hengalakene hatare sigi thakpai kana basi jo yam nuai bane chaba thakpa dum nuai ni khongam khulam su nuai ni plus ati mathakta ju thaga hakchang sokpa haidu chu masina khara makedi nga ani hatare duna mayamna pambining le lobining le bitaraga de engona contact tobiro aduga ayam hong hong na pijagi mamal jam hong mane lising am yobu nate only 999 ne adu aina yam hong na pijane hatare engona contact tobiro ko makedi ko isa si naraga loin khange yam nuai hata hakchang nuai bini ko okay kay mami ko ge sibakthon juice 7 sibakthon juice imoinu da sak katpagi matang da haibiro kalpana khetri imoinu da sak katpagi matang se yam sange adudi ai blog oina so ma sem grabane adu makha ta na so muk tongana whatsapp ta lakpiyo ko adugina yam sangu sing se didi ai khumjaro gi matam leidabani waro biroi WhatsApp ta hangbira pura natraga call toro hangbira pura adum yengse aduga adugi sak katpagi matang sidi yam sangre blog ma semda phawda sangmandana ani ohum thoine hatare ko okay kadai da pangani aingon lei lupa ama tai yam honge lising ama dagi ado aina mo adudai ta na pini adudai ta ni pini ayamba 800 to some period yaro ma'am 750 to 800 po aina sum pi bi ai kay hidak na te sum ikoi gi akchang digestive oina ba su oire aduga omega so ikoi di hengat na ba aduga akchang sakhau sok tana ba tare ko yam pokpa namit chu manaba ahan masel su oiba aduga nungsinaba se kai kai madu khara phati ahan masin oibisi kya phati ko okay ma'am live si sengbra sound ga aduga video picture gi si sengbra sengdorum da habiro ma'am ai test am te yengjage Sunday Tuesday sanabro Sunday Tuesday do nupana Tuesday nupina Sunday already fai chane hi kaka novi okay novi ni togum lai hi okay atudi mayam thenge live jam nuai mi jam pajan lai view si view yam lainge sida lusimna faribra super quality thank you so much okay I say mayam ki nuai na bagi damakta haiduna BSNL ki internet ki koi wifi do ai pusinje hatare pusinjar bani na wifi tharga
ꯂꯥꯏꯚ ꯊꯥꯖꯕꯅꯦ ꯍꯥꯟꯅꯗꯤ ꯅꯦꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯁꯨ ꯀꯩ ꯇꯧꯔꯁꯨ ꯌꯥꯝ ꯀꯨꯏꯅ ꯆꯪꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯀꯜꯄꯅꯥ ꯈꯦꯇ꯭ꯔꯤ ꯅꯨꯄꯤꯅ ꯁꯟꯗꯦ ꯃꯟꯗꯦꯅ ꯅꯨꯄꯥ ꯈꯤꯇꯪ ꯆꯥꯟꯅꯕ ꯋꯥꯠꯂꯦ ꯑꯗꯨ ꯔꯥꯁꯤ ꯆꯥꯟꯅꯔꯗꯤ ꯐꯩ ꯍꯌꯦꯡꯁꯨ ꯊꯥꯕꯤꯔꯛꯑꯣ ꯂꯥꯏꯚ ꯑꯣꯀꯦ ꯊꯥꯖꯔꯛꯀꯦ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯃꯌꯥꯝ ꯇꯣꯄꯤꯛ ꯌꯥꯝ ꯂꯩꯔꯤ ꯃꯊꯪ ꯃꯊꯪ ꯍꯥꯟꯅ ꯕ꯭ꯂꯣꯛꯇꯤ ꯂꯣꯏ ꯁꯦꯝꯈ꯭ꯔꯕ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯀꯃꯦꯟꯗ ꯃꯌꯥꯝꯅ ꯈꯪꯕ ꯈꯔ ꯋꯥꯠꯄ ꯈꯤꯇꯪ ꯗꯥꯎꯠ ꯂꯩꯕꯒꯤ ꯀꯃꯦꯟ ꯌꯥꯝ ꯂꯥꯛꯄꯗꯒꯤ ꯁꯨꯝ ꯂꯥꯏꯚꯇ ꯊꯝꯖꯕꯅꯦ ꯍꯥꯏꯇꯥꯔꯦ ꯊꯥꯡꯖꯒꯤ ꯌꯨꯝꯁꯒꯤ ꯆꯠꯈꯤꯁꯦ ꯄꯛꯅꯕ꯭ꯔꯣ ꯅꯨꯄꯥꯒꯤ ꯀꯔꯝꯕꯅꯣ ꯅꯨꯄꯤꯒꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯂꯥꯏꯚ ꯐꯨꯜ ꯇ꯭ꯌꯨꯁꯗꯦ ꯑꯅꯤꯃꯛ ꯇ꯭ꯌꯨꯁꯗꯦ ꯑꯅꯤꯃꯛ ꯃꯕꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯕ ꯈꯤꯇꯪ ꯐꯕ ꯋꯥꯠꯂꯦ ꯅꯨꯄꯤꯅ ꯀꯩꯅꯥ ꯍꯥꯏꯕ ꯑꯣꯏꯔꯗꯧ ꯃꯥꯜꯂꯦ ꯅꯨꯄꯥꯅ ꯕꯦꯁꯤꯛ ꯍꯣꯔꯥꯁꯤ ꯆꯥꯅꯩ ꯄꯥꯏꯈꯣꯝꯕꯤ ꯑꯗꯨꯝ ꯇ꯭ꯌꯨꯁꯗꯦꯒ ꯋꯦꯅꯁꯗꯦꯒ ꯅꯨꯄꯥꯅ ꯇ꯭ꯌꯨꯁꯗꯦ ꯅꯨꯄꯤꯅ ꯋꯦꯅꯁꯗꯦ ꯑꯣꯏꯔꯗꯤ ꯐꯩ ꯑꯗꯨꯒ ꯅꯨꯄꯤ ꯁꯟꯗꯦ ꯅꯨꯄꯥ ꯋꯦꯅꯁꯗꯦ ꯁꯤꯃ ꯈꯔ ꯆꯥꯟꯅꯕ ꯋꯥꯠꯂꯦ ꯖꯦꯕꯦꯛꯁ ꯕꯥꯏꯕꯝ ꯅꯨꯄꯤꯁꯨ ꯃꯟꯗꯦ ꯅꯨꯄꯥꯁꯨ ꯃꯟꯗꯦ ꯈꯤꯇꯪ ꯆꯥꯟꯅꯕ ꯋꯥꯠꯂꯦ ꯁꯨꯅꯥꯃꯤ ꯅꯨꯄꯥꯒꯤ ꯋꯦꯅꯁꯗꯦ ꯅꯨꯄꯤꯒꯤ ꯃꯟꯗꯦ ꯋꯦꯅꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯆꯥꯅꯩ ꯁꯒꯣꯜ ꯁꯦꯝ ꯁꯅꯥꯊꯣꯏ ꯅꯨꯄꯥꯒꯤꯅ ꯊꯥꯡꯖ ꯅꯨꯄꯤꯒꯤꯅ ꯌꯨꯝꯁꯀꯩꯁ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯅꯤꯡꯊꯧꯀꯥꯕ ꯌꯨꯝꯁꯀꯩꯁ ꯈꯤꯇꯪ ꯆꯥꯟꯅꯕ ꯋꯥꯠꯂꯦ ꯁꯤꯃꯁꯨ ꯄꯥꯏꯈꯣꯝꯕꯤ ꯂꯩꯇꯗꯨ ꯃꯥꯅꯦ ꯑꯣꯀꯦ ꯁꯟꯙ꯭ꯌꯥ ꯃꯌꯦꯡꯕꯝ ꯅꯨꯄꯥꯅ ꯁꯦꯇꯔꯗꯦ ꯅꯨꯄꯤꯅ ꯊꯔꯁꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯅꯁꯗꯦ ꯊꯔꯁꯗꯦ ꯌꯥꯝ ꯆꯥꯅꯩ ꯄꯛꯅꯩ ꯌꯥꯝ ꯆꯥꯅꯩ ꯑꯗꯨꯒ ꯅꯥꯎꯕꯤ ꯅꯤꯡꯊꯧꯖꯝ ꯀꯀꯥ ꯅꯨꯄꯥꯅ ꯌꯨꯝꯁꯀꯩꯁ ꯔꯥꯁꯤꯅ ꯃꯤꯟꯅ ꯅꯨꯄꯤꯅ ꯊꯥꯡꯖ ꯌꯨꯝꯁꯀꯩꯁ ꯁꯒꯣꯜꯁꯦꯟ ꯏꯔꯩ ꯊꯥꯡꯖ ꯌꯥꯝꯅ ꯆꯥꯅꯩ ꯌꯥꯝ ꯄꯛꯅꯩꯀꯣ ꯅꯥꯎꯕꯤ ꯅꯤꯡꯊꯧꯖꯝ ꯑꯗꯨꯒ ꯂꯥꯏꯐ ꯐꯨꯜ ꯅꯨꯄꯤꯒꯤꯅ ꯃꯦꯁ ꯔꯥꯁꯤ ꯅꯨꯄꯥꯒꯤꯅ ꯃꯤꯊꯨꯟ ꯁꯨꯝ ꯃꯌꯦꯛ ꯑꯣꯏꯅ ꯆꯥꯅꯩ ꯁꯤꯁꯨ ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯏꯚꯇ ꯑꯦꯠꯂꯤꯁ ꯑꯩ ꯄꯨꯡ 7:30ꯗꯒꯤꯅ 10 ꯐꯥꯎꯕꯁꯤꯗ ꯁꯨꯝ ꯑꯩ ꯂꯥꯏꯚ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ ꯀꯩꯒꯨꯝꯕ ꯁꯤꯐꯥꯎꯗ ꯇꯧꯔꯛꯇ꯭ꯔꯦ 10ꯒ ꯃꯤꯅꯤꯠ 10:30 ꯐꯥꯎꯕꯁꯤꯗ ꯁꯨꯝ ꯊꯥꯅꯕ ꯇꯧꯖꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯈꯪꯍꯧꯗꯦ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯁꯝꯃꯔ ꯑꯣꯏꯕꯒꯤꯔ ꯀꯩꯅꯣ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯄꯨꯡ 7ꯒ ꯇꯥꯕꯒꯁꯤ ꯈꯪꯍꯧꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯁꯨ ꯍꯧꯖꯤꯛ ꯇꯨꯝꯅꯤꯡꯕꯗꯤ ꯀꯥꯏꯅ ꯐꯥꯎꯕꯤꯔꯝꯈꯤꯔꯣꯏ ꯕꯠ ꯇꯧꯕꯇꯕꯨ ꯑꯩꯅ ꯁꯤꯗ ꯑꯃꯨꯛ ꯊꯑꯣꯏꯅ ꯂꯦꯞꯄꯒ ꯁꯨꯝ ꯂꯥꯏꯚ ꯇꯧꯖꯔꯤꯁꯦ ꯆꯥꯛꯆꯥ ꯊꯣꯛꯑꯒ ꯂꯥꯏꯚ ꯇꯧꯕꯁꯦ ꯌꯥꯝ ꯇꯨꯝꯅꯤꯡꯉꯛꯄ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯐꯝꯃꯒ ꯇꯧꯕꯁꯤꯀꯣ ꯑꯗꯨꯅ ꯑꯩ ꯊꯑꯣꯏꯅ ꯆꯤꯌꯔ ꯂꯧꯊꯣꯛꯆꯔꯀꯥꯟꯗ ꯁꯨꯝ ꯂꯦꯞꯄꯒ ꯂꯥꯏꯔꯤꯛꯁꯤꯅ ꯁꯤ ꯇꯦꯕꯜꯗ ꯊꯝꯃꯀꯥꯟꯗ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯖꯕꯅꯤ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯅꯨꯡꯉꯥꯏꯅꯕ ꯈꯔ ꯍꯣꯠꯅꯖꯕꯁꯤꯗ ꯃꯌꯥꯝꯅ ꯑꯋꯥꯠ ꯑꯄꯥ ꯀꯌꯥ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦꯀꯣ ꯀꯃꯦꯟ ꯈꯔ ꯂꯥꯛꯑꯦ ꯁꯤꯝꯇꯪ ꯄꯥꯖꯒꯦ ꯏꯌꯥꯝꯕꯒꯤ ꯂꯥꯏꯚꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝꯒꯤꯁꯨ ꯂꯥꯏꯚ ꯑꯃꯁꯨꯡ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯨ ꯁꯣꯏꯗꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯨꯅꯥꯃꯤ ꯑꯗꯨꯃꯥꯏꯅ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯌꯦꯡꯉꯤꯕ ꯚ꯭ꯌꯨ ꯃꯁꯤꯡꯁꯤꯒ ꯂꯥꯏꯚ ꯇꯧꯕꯤꯔꯛꯏꯁꯤꯒ ꯌꯥꯝ ꯆꯥꯟꯅꯗ꯭ꯔꯦ ꯈꯤꯇꯪ ꯑꯗꯒꯤ ꯂꯥꯏꯚꯁꯤ 100 ꯐꯥꯎ ꯌꯧꯗꯕꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯂꯥꯏꯚ ꯅꯥꯏꯁ ꯊꯦꯡꯛ ꯌꯨ ꯁꯣ ꯇꯣꯛꯆꯣꯝ ꯑꯣꯀꯦꯟꯗ꯭ꯔꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯣꯀꯦꯟꯗ꯭ꯔꯣ ꯂꯩꯔꯦꯂꯛꯄꯝ ꯕꯤꯗ꯭ꯌꯥ ꯁꯅꯥꯗꯦꯕꯤ ꯅꯨꯄꯥꯅ ꯋꯦꯅꯁꯗꯦ ꯅꯨꯄꯤꯅ ꯇ꯭ꯌꯨꯁꯗꯦ ꯔꯥꯁꯤꯗ ꯈꯔ ꯆꯥꯅꯩ ꯃꯄꯣꯛ ꯅꯨꯃꯤꯠ ꯈꯤꯇꯪ ꯆꯥꯟꯅꯗꯦ ꯕꯤꯗ꯭ꯌꯥ ꯁꯅꯥꯒꯤ ꯑꯔꯨꯟ ꯂꯩꯇꯣꯡꯕꯝ ꯅꯨꯄꯥꯅ ꯅꯨꯄꯥ ꯄꯣꯛꯀꯦ ꯅꯨꯄꯤ ꯄꯣꯛꯀꯦ ꯍꯥꯏꯁꯤ ꯀꯃꯥꯏꯅ ꯀꯔꯝꯅ ꯑꯗꯨꯗꯤ ꯑꯩꯒꯤ ꯀꯩꯅꯣꯗ ꯋꯥꯆꯞꯇ ꯂꯥꯛꯄꯤꯔꯣꯀꯣ ꯃꯌꯥꯝ ꯅꯨꯄꯥ ꯄꯣꯛꯅꯤꯡꯕ ꯅꯨꯄꯤ ꯄꯣꯛꯅꯤꯡꯕꯒꯤ ꯃꯇꯥꯡꯗꯨꯗꯤ ꯌꯥꯝꯅ ꯆꯨꯝꯅ ꯑꯄꯥꯝꯕ ꯐꯪꯅꯕꯒꯤ ꯌꯥꯝ ꯌꯥꯎꯈ꯭ꯔꯕꯅꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯂꯥꯏꯚꯇ 100 ꯌꯧꯍꯟꯕꯤꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯍꯦꯜꯍꯟꯕꯤꯔꯁꯨ ꯌꯥꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯥꯏꯚꯁꯤ ꯈꯤꯇꯪ ꯁꯥꯡꯃꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣ ꯑꯣꯀꯦ ꯃꯌꯥꯝ ꯀꯃꯦꯟꯁꯨ ꯃꯊꯪꯗ ꯏꯕꯤꯔꯛꯏ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯄꯣꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯪꯕꯤꯅꯤꯡꯕꯁꯤꯡꯗꯣ ꯍꯪꯕꯤꯔꯣ ꯑꯗꯨ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯑꯩꯒꯤ ꯅꯝꯕꯔꯗ ꯑꯗꯨꯃꯛ ꯍꯪꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯨ ꯑꯃ ꯊꯝꯖꯒꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗ ꯂꯧꯖꯒꯦ ꯃꯌꯥꯝ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯄꯤꯕ ꯑꯃꯗꯤ ꯍꯌꯦꯡꯁꯨ ꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯇꯣꯄꯤꯛꯁꯤꯡ ꯃꯊꯪ ꯑꯗꯨꯃꯛ ꯊꯝꯃꯤꯟꯅꯔꯁꯤ ꯒꯨꯗ ꯅꯥꯏꯠ ꯀꯀꯥ ꯊꯦꯡꯛ ꯌꯨ ꯅꯨꯄꯤꯅ ꯐ꯭ꯔꯥꯏꯗꯦ ꯅꯨꯄꯥꯅ
Saturday ya kitang phawa le ya mi phone number habiro so okay okay ai phone number hayo dra mane hana live prim gi haibine ai phone number bijar ke 70059 83396 70059 83396 amka hajage live yawo phangleng asidi kuyam du yam good night okay live lak patangari loibna handore an hajil haidore okay okay adudi ma'am soidel kainara sing asigi onadi hayeng mu live unana bugi ta jada lomina si nangmu nangdi ma'am na khanbira ko blog jo loina semjarake ado ware ma'am jo putabiro ijo putajarage thengju thenge hayeng amuk yam nganna horoga thabak ingkhang khara chakkedobusi am lek aduna ngak tang orsu ma'am gi puthamina ba khangmina bugi ta jada lomina bose sidi hena nungai jaba lejidre ma'am na matam khudimukta igi channel bu subscribe to view amadi support to view habu wafan mi thamjaraga punama ko amukasana ikot no khurumjari good night everyone good night